ꯃꯇꯝꯗꯨ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯐꯅꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯈꯛꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯊꯦꯝꯕꯨꯡ ꯀꯧꯕ ꯃꯁꯛ ꯂꯣꯠꯄ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯒꯤ ꯁꯤꯟꯐꯝ ꯑꯁꯤꯅ ꯃꯤꯊꯥꯏ ꯌꯣꯟꯕꯅꯤ꯫ ꯉꯁꯤꯁꯨ ꯊꯦꯝꯕꯨꯡ ꯑꯗꯨ ꯈꯨꯜ ꯑꯃꯗ ꯃꯥꯒꯤ ꯃꯤꯊꯥꯏ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯃꯍꯥꯛ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯁꯨ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯊꯦꯝꯕꯨꯡꯅ ꯃꯆꯨ ꯃꯆꯨꯒꯤ ꯃꯤꯊꯥꯏ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄ ꯎꯕꯗ ꯈꯨꯜꯒꯤ ꯑꯉꯥꯡ ꯃꯈꯩꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅꯩ꯫ ꯃꯥꯒꯤ ꯃꯤꯊꯥꯏ ꯑꯗꯨꯕꯨ ꯌꯥꯝꯅꯁꯨ ꯂꯩꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯥꯗꯣꯏꯗꯨ ꯃꯤꯊꯥꯏ ꯌꯣꯟꯕ ꯂꯥꯛꯂꯦ ꯍꯥꯏꯕꯗꯨ ꯈꯪꯕꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤ꯫ "ꯏꯃꯥ, ꯃꯤꯊꯥꯏ ꯂꯩꯕꯤꯌꯣꯕ ꯏꯃꯥ, ꯑꯩꯒꯤ ꯃꯤꯊꯥꯏ ꯂꯩꯕꯤꯌꯣ ꯍꯥꯏꯕ", ꯆꯥꯎꯔꯦꯜꯅ ꯍꯥꯏ꯫ "ꯑꯉꯥꯡꯒꯤ ꯃꯤꯊꯥꯏ ꯍꯥꯏꯕꯗꯨ ꯀꯣꯛ ꯂꯩꯔꯨꯕ ꯌꯥꯗꯕ꯭ꯔꯅꯦ ꯃꯃꯥ ꯅꯪꯕꯣ?" ꯂꯩꯃ ꯃꯆꯥꯕꯨ ꯈꯨꯠ ꯁꯝꯕꯤꯗꯨꯅ ꯃꯤꯊꯥꯏ ꯂꯩꯕ ꯊꯣꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯍꯦꯛ ꯀꯣꯟꯊꯣꯡ ꯃꯄꯥꯗ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯅ ꯊꯣꯔꯛꯂꯤꯕꯗꯨ ꯎꯔꯒ ꯃꯤꯊꯥꯏ ꯌꯣꯟꯕ ꯃꯍꯥꯛꯅ ꯃꯄꯤ ꯂꯣꯟꯅ ꯇꯩꯊꯣꯛꯈꯤꯕ ꯑꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯊꯥꯗꯣꯏꯅ ꯎꯍꯧꯏ꯫ ꯂꯩꯃꯅ, "ꯏꯆꯥ ꯊꯣꯏꯕꯤ, ꯏꯆꯥꯅ ꯆꯥꯅꯤꯡꯕ ꯃꯤꯊꯥꯏꯗꯣ ꯀꯔꯝꯕꯅꯣ ꯈꯜꯂꯣꯗꯅ." ꯊꯦꯝꯕꯨꯡꯅ, "ꯈꯜꯂꯣ ꯈꯜꯂꯣ, ꯏꯆꯥꯕꯨ ꯀꯔꯝꯕ ꯆꯥꯅꯤꯡꯕꯅꯣ?" ꯊꯥꯗꯣꯏꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯤꯕ ꯊꯦꯝꯕꯨꯡꯗ ꯌꯦꯡꯂꯒ, "ꯃꯤꯊꯥꯏ ꯌꯣꯟꯕ, ꯅꯪꯒꯤ ꯅꯃꯥꯏꯗꯣ ꯍꯥꯡꯗꯣꯛꯑꯣ." ꯂꯩꯃꯅ, "ꯍꯦ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯃꯤꯉꯣꯟꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ?" "ꯏꯃꯥ, ꯃꯥꯒꯤ ꯃꯁꯛꯁꯦ ꯑꯩ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯦꯕ꯫ ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯏ?" ꯃꯤꯊꯥꯏ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯑꯩꯒꯤꯗꯤ ꯊꯦꯝꯕꯨꯡ ꯀꯧꯏ, ꯏꯆꯥꯒꯤꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ?" "ꯊꯥꯗꯣꯏ ꯀꯧꯏ꯫ ꯑꯗꯣ ꯃꯤꯊꯥꯏ ꯌꯣꯟꯕ, ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦ, ꯅꯪ ꯈꯪꯒꯗ꯭ꯔꯥ?" "ꯀꯔꯤꯅꯣ ꯏꯆꯥ ꯊꯣꯏꯕꯤ?" "ꯏꯕꯨꯡ, ꯁꯥꯎꯕꯤꯒꯅꯨꯀꯣ." "ꯁꯥꯎꯗꯦꯗ ꯏꯆꯟ, ꯍꯪꯉꯣ ꯍꯪꯉꯣ, ꯏꯆꯥꯅ ꯀꯔꯤ ꯍꯪꯅꯤꯡꯕꯅꯣ?" ꯊꯥꯗꯣꯏꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏ, "ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯤꯡꯉꯤ꯫ ꯅꯪꯗꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯂꯩꯐꯝꯁꯨ ꯈꯪꯉꯝꯒꯅꯤ꯫ ꯅꯪ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯃꯁꯛ ꯈꯪꯕ꯭ꯔꯥ?" "ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯈꯪꯕ꯭ꯔꯥꯕ? ꯑꯩ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯌꯥꯝ ꯎꯅꯤꯡꯉꯦꯕ." ꯃꯤꯊꯥꯏ ꯌꯣꯟꯕ ꯊꯦꯝꯕꯨꯡꯗꯨ ꯑꯉꯥꯡꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯪꯉꯤ꯫ "ꯅꯪꯒꯤ ꯄꯥꯕ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ? ꯑꯩꯗꯤ ꯈꯪꯗꯦꯕꯣ." "ꯑꯩꯒꯤ ꯄꯥꯕ ꯍꯥꯏꯕꯗꯤꯅꯦ, ꯃꯁꯛ ꯐꯖꯕ, ꯃꯁꯥꯒ ꯌꯥꯝꯅ ꯐꯕ, ꯅꯪꯗꯧꯅꯁꯨ ꯃꯣꯠꯇꯦ, ꯃꯃꯥꯏꯁꯨ ꯈꯨꯝꯗꯦ, ꯑꯗꯨ ꯅꯪ ꯈꯪꯕ꯭ꯔꯥ?" "ꯑꯣ, ꯃꯁꯛ ꯐꯖꯕꯗꯣ, ꯈꯪꯉꯤ ꯈꯪꯉꯤ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ." "ꯃꯤꯊꯥꯏ ꯌꯣꯟꯕ, ꯅꯪꯅ ꯍꯌꯦꯡ ꯂꯥꯛꯄꯗ ꯑꯩꯒꯤ ꯄꯥꯕꯗꯣ ꯄꯨꯔꯛꯎꯀꯣ." "ꯀꯔꯤꯒꯤꯅꯣ ꯏꯆꯥ ꯊꯣꯏꯕꯤ? ꯅꯪꯒꯤ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯂꯩꯔꯤꯁꯤꯗꯤ." "ꯑꯩꯒꯤ ꯄꯥꯕꯗꯤ..." ꯊꯦꯝꯕꯨꯡ ꯃꯤꯊꯥꯏ ꯑꯃ ꯊꯥꯗꯣꯏꯗ ꯄꯤꯔꯒ, "ꯊꯣꯏꯕꯤ." ꯊꯥꯗꯣꯏ ꯃꯤꯊꯥꯏ ꯌꯣꯟꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ, "ꯅꯪꯗꯤ ꯑꯩꯒꯤ ꯃꯤꯡ ꯀꯃꯥꯏ ꯈꯪꯉꯤꯕ?" "ꯃꯤꯊꯥꯏ ꯌꯣꯟꯕ, ꯅꯪꯅ ꯊꯣꯏꯕꯤ ꯀꯧꯕꯁꯦ ꯑꯩꯒꯤ ꯄꯥꯕꯒ ꯆꯞ ꯃꯥꯟꯅꯩ, ꯃꯤ ꯑꯇꯩꯗꯤ ꯊꯥꯗꯣꯏ ꯍꯥꯏꯅ ꯀꯧꯕꯅꯤ." "ꯑꯣ, ꯅꯪꯒꯤ ꯄꯥꯕꯅꯁꯨ ꯊꯣꯏꯕꯤ ꯀꯧꯕ꯭ꯔꯅꯦ?" ꯊꯥꯗꯣꯏ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ, "ꯀꯧꯋꯦ ꯊꯣꯏꯕꯤ, ꯑꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯦ ꯍꯥꯏꯔꯝꯕꯅꯤ ꯄꯥꯕꯗꯣ, ꯑꯗꯨꯒ ꯃꯥꯗꯤ ꯁꯨꯛꯂꯥꯛꯁꯨ ꯂꯥꯛꯇꯦ." ꯊꯦꯝꯕꯨꯡ ꯃꯤꯊꯥꯏ ꯑꯗꯣ ꯑꯃꯨꯛ ꯄꯤꯗꯨꯅ, "ꯁꯦꯁꯦ, ꯃꯤꯊꯥꯏꯁꯦ ꯑꯃ ꯅꯪ ꯆꯥꯔꯣꯀꯣ꯫ ꯍꯌꯦꯡ ꯑꯩ ꯅꯪꯒꯤ ꯄꯥꯕꯒ ꯊꯦꯡꯅꯔꯗꯤ ꯄꯥꯎ ꯇꯝꯒꯦ꯫ ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯦꯀꯣ ꯊꯣꯏꯕꯤ." "ꯄꯥꯕꯗꯣ ꯊꯦꯡꯅꯔꯗꯤ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯌꯨꯀꯣ." ꯃꯤꯊꯥꯏ ꯌꯣꯟꯕꯗꯨ ꯆꯠꯈꯤ꯫ ꯃꯃꯥ ꯃꯆꯥꯗꯨ ꯃꯌꯨꯝꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯆꯥꯎꯔꯦꯜꯅ, "ꯏꯆꯥꯒꯤ ꯃꯤꯊꯥꯏ ꯂꯩꯔꯛꯑꯦꯗꯅ." "ꯑꯗꯨꯕꯨꯔꯣ ꯄꯥꯕꯨꯡ, ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯄꯥꯕꯗꯣ ꯃꯤꯊꯥꯏ ꯌꯣꯟꯕꯅ ꯄꯨꯔꯛꯀꯅꯤ." ꯋꯥꯐꯝ ꯑꯁꯤꯗ ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ꯫ ꯂꯩꯃꯅ ꯍꯥꯏ, "ꯏꯆꯥꯅ ꯋꯥꯍꯪ ꯃꯌꯥꯝ ꯍꯪꯕꯗꯨꯗ ꯅꯪꯒꯤ ꯄꯥꯕꯗꯣ ꯊꯦꯡꯅꯔꯕꯗꯤ ꯍꯌꯦꯡ ꯄꯥꯎ ꯇꯝꯕꯤꯔꯒꯦ ꯍꯥꯏꯔꯝꯕꯅꯤꯗ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯁꯤꯗꯤ ꯊꯥꯗꯣꯏꯗꯨ ꯃꯃꯥꯗ ꯀꯔꯤꯁꯨ ꯇꯥꯛꯂꯝꯗꯅ ꯃꯤꯊꯥꯏ ꯌꯣꯟꯕꯗꯨꯒꯤ ꯃꯅꯥꯛꯇ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯀꯧꯏ, "ꯃꯤꯊꯥꯏ ꯌꯣꯟꯕ!" ꯃꯤꯊꯥꯏ ꯌꯣꯟꯕꯅ, "ꯀꯔꯝꯕ ꯃꯤꯊꯥꯏ ꯄꯥꯝꯕꯒꯦ ꯅꯪꯕꯣ?" "ꯃꯤꯊꯥꯏ ꯑꯉꯥꯡꯕ ꯄꯤꯌꯣ." ꯃꯤꯊꯥꯏ ꯑꯉꯥꯡꯕꯗꯨꯃ ꯄꯤꯔꯒ, "ꯁꯤꯗ ꯐꯝꯃꯨꯅꯦ, ꯋꯥ ꯍꯪꯒꯦ." "ꯀꯔꯤ ꯋꯥꯅꯣ ꯃꯤꯊꯥꯏ ꯌꯣꯟꯕ?" "ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ?" "ꯆꯥꯔꯦ꯫ ꯑꯗꯣ ꯃꯤꯊꯥꯏ ꯌꯣꯟꯕ, ꯅꯪꯗꯤ ꯆꯥꯛ ꯆꯥꯔꯕꯣ?" "ꯆꯥꯗꯦ." "ꯑꯦ, ꯀꯔꯤꯒꯤ? ꯅꯪꯒꯤ ꯆꯥꯛ ꯊꯣꯡꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯣ?" "ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ꯫ ꯑꯗꯣ ꯅꯪꯅ ꯃꯤꯊꯥꯏ ꯌꯣꯟꯕ ꯂꯥꯛꯏꯁꯦ, ꯅꯪꯒꯤꯗꯤ ꯃꯆꯥ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ ꯃꯤꯊꯥꯏ ꯆꯥꯅꯕ?" ꯃꯤꯊꯥꯏ ꯌꯣꯟꯕꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ, "ꯑꯩꯒꯤꯁꯨ ꯏꯆꯥ ꯅꯨꯡꯁꯤꯕꯤ ꯑꯃ ꯂꯩ, ꯅꯪꯒꯨꯝꯕꯤ ꯑꯃ." "ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯃꯥꯅꯗꯤ ꯅꯪꯒꯤ ꯆꯥꯛ ꯊꯣꯡꯗꯕ?" "ꯃꯥꯒꯤ ꯃꯃꯥꯗꯤ ꯂꯩꯇꯕ꯭ꯔꯣ?" "ꯃꯃꯥꯁꯨ ꯃꯆꯥꯁꯨ
amata leitre. Mithai yonba, nang kapabo? Kapteda. Nang kappe. Kaigi kapino ba? Kapteda. Ahan na bu kaprane. Nang di kappe adu oirasu. Nang gi macha leitabagi nang di kappe. Ado aikhoi paba ai leitabagi kasu kaptabra khangde. Ai lobu suklak sulakde. Mithai yonba, nang di na chanupido yamna nungsibra. Yamna nungsi. Aikhoi paba dine ai kasu nungsibide. Ai lobu sulakbide. Mithai yonba, nang aikhoi paba khangi haidaine. Khara khangbagi wani yam khangdeda. Mayam khango mamingna lemba kaubani chingkhai lemba masaksu yam phajabani pabado nang soidana thira uko. Thirak. Ai nangi mamai se yam hangtok ningeba. Nangi mamit se paba ga yam manayeba. Makhunsu manage tawi. Ai dina teda. Aduburo mithai yonba sida leiba imaga babunga se aina paba hek hangbaga kappiba. Moigidi macha amata leite hai. Paba na aise moigi su macha ni hairiba. Ado aidi oiningde. Paba gi macha khak oiningi. Ado aidi haibe inbi oyo hai paba na. Ima babung haina ko moina haibe illu matam khara leiminaw haibada adum ille. Aduga paba di aina haibe yabide. Ai loba lakani hairusu madi lakte. Matam aduda thadoi gi mama leimadu pakhatna machabu thiba thore. Thadoi. Imagi thadoi. Imagi thoi thoi. Mithai yonba ai imana kauri ai chalage ko. Thadoi mama gi manakta chinsili. Ima ai sida leiye. Icha thadoi nangbu kadai chaluge. Ima mithai yonbaga wari sanabanida. Tu mithai su pibiriba. Ha. Mithai yonbadi kadai. Thadoi makhud adu thinduna. Tu ada leire. Kari hariba mana ichada. Kaisu haide. Magi su aigumbi machanupi ama lei hojikti leitre hariba. Adu kak haibra mana. Aduga madi kapsu kapi. Madi karigi kapiba. Magi machadu nuksibagi oirongani. Leima chingnaba matauda hai. Kari. Magi macha nuksibagi. Ichaga wari saduna kappa. Imagi thadoi. Nang hayeng khaidi maga unaba yade ko. Ichana chaningba mithai do. Ima kaithialdagi yamna leige. Kaigino ima. Yade hayadi yade ko sana. Aidi unagani. Thadoi. Ima. Aina mangonda. Aigi babada tamnaba wapao mayam chenbani. Ado. Adugi. Aidi adum unadoini. Phattaba mi oiramadi kamdauni. Nang pharaga pukhradi. Imadi kanana ima ka hogani. Ima. Nang kapabo. Ima kapisi nang udra. Nang ima bu kaisu nushidra. Nushirasu aidi nangi na janati. Baba na lobala akanda amu chakidoi sidi. Leimadu thadoi da konsinduna hik kappe. Imagi thadoi. Nang ima bu nushidra ha. Nang ima bu nushida braba. Nang se egi chani. Imagi chani nang se. Matang aduda chawla su thorak tuna. Ihe. Kadawri na mana chade. Mui papo. Icha se. Egi chani. Mama ise. Magi mama na te hai. Leima. Angang nubu kari khangbuge. Angang ga chapma na riba kari gino. Asumne ga hairak pasida thadoi na mapabung de yenglaga. Pabung. Nuina haiba illadi. Aibu pabaga una hani haidaine. Aduga. Imana yade. Chawral machabu themi. Imana nang bunu shibagi lakna boirambani. Lao lao. Pabung ga changasi. Machabu pamduna changmina rai. Matai manawadu. Asum tawna changmina rakhiba aduda. Mithai yonba mahaksu laptakna uhawi. Thadoi leima amadi chawlalgi hek pokchabi machanupi natte. Luhongba chahi phana yamlaba phawbada makhoi anigi mamitta macha amata ubu phanglamde. Matamdu ngasidagina ikui kuidringagi mamang oigani. Nongma leimaga chawrelga wari sane. Leimana. Ta chawrel. Ngasidi ai wafam amakakta haizagina. Karino adu koi thuklibatubo kughayu kaidorage. Leima mapi ihaurai. Nang nupi ama thiragira. Leima. Taningbo wa khara sunganguba. Aigi wase taning jesira. Leima. Nang na aise su wahalibase karigino.
ꯄꯥꯝꯕꯤ ꯑꯣꯏꯅ ꯍꯧꯔꯕꯁꯨ ꯃꯍꯩ ꯄꯥꯟꯕ ꯉꯝꯗꯕꯤ, ꯂꯩꯔꯥꯡ ꯑꯣꯏꯅ ꯍꯧꯔꯕꯁꯨ ꯂꯩꯁꯥ ꯇꯝꯕ ꯉꯝꯗꯕꯤ ꯑꯩꯕꯨ ꯀꯔꯤ ꯀꯥꯟꯅꯈꯤꯗꯣꯏꯅꯣ? ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯂꯩꯃ, ꯑꯗꯨꯕꯨ ꯑꯩ ꯌꯥꯕꯁꯨ ꯉꯝꯃꯣꯏ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯄꯥꯝꯃꯨꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯡꯉꯤ꯫ ꯊꯥ ꯆꯥꯎꯔꯦꯜꯅ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯄꯨꯔꯛꯄꯗ ꯑꯩꯅ ꯄꯦꯟꯊꯣꯛꯄ ꯉꯝꯒꯅꯤꯌꯦ? ꯑꯩ ꯉꯝꯃꯣꯏꯅꯦ ꯂꯩꯃ꯫ ꯂꯩꯃꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯑꯩ ꯏꯆꯥ ꯄꯥꯝꯃꯤ, ꯑꯩ ꯏꯆꯥ ꯄꯥꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯑꯩꯗꯤ ꯀꯔꯤꯁꯨ ꯄꯥꯝꯂꯝꯂꯣꯏ, ꯑꯩꯁꯨ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯅꯤꯡꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯂꯩꯃ? ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯍꯥꯏꯅ ꯈꯟꯇꯣꯛꯂꯁꯤ ꯀꯩꯗꯧꯕꯒꯦ? ꯑꯩꯗꯤ ꯉꯝꯃꯣꯏꯌꯦ, ꯃꯁꯤꯅ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ, ꯅꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯇꯥꯏꯁꯤꯟꯕꯗꯤ ꯑꯩ ꯄꯥꯝꯗꯤꯌꯦ꯫ ꯂꯩꯃꯒꯤ ꯉꯥꯡꯅ ꯁꯛꯅꯕ ꯁꯨꯛꯌꯥ ꯌꯥꯗꯕ ꯃꯇꯧ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯆꯥꯎꯔꯦꯜꯗꯤ ꯇꯁꯦꯡꯅ ꯇꯧꯐꯝ ꯈꯪꯖꯗ꯭ꯔꯦ꯫ ꯃꯥꯁꯨ ꯃꯆꯥ ꯍꯥꯏꯕꯗꯨ ꯄꯥꯝꯂꯤ, ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯅꯤꯡꯂꯤ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯨꯅ ꯂꯩꯊꯣꯛꯄꯁꯨ ꯃꯍꯥꯛ ꯉꯝꯂꯤ꯫ ꯃꯔꯝꯗꯤ ꯆꯥꯎꯔꯦꯜꯅ ꯃꯥꯒꯤ ꯂꯩꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ, ꯈꯣꯏꯗꯥꯅ ꯂꯧꯈꯤꯕꯅꯤ ꯃꯍꯥꯛꯄꯨ꯫ ꯃꯉꯣꯟꯗ ꯅꯨꯡꯁꯤꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯇꯣꯞꯄ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯄꯥꯝꯗꯦ꯫ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛ ꯈꯛꯀꯤꯅꯤ ꯈꯜꯂꯤꯕ ꯊꯃꯣꯏ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯈꯖꯤꯛ ꯐꯥꯎꯕ ꯂꯩꯍꯟꯕ ꯃꯥꯅ ꯄꯥꯝꯗꯦ꯫ ꯃꯥꯅ ꯂꯩꯃꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ꯫ ꯆꯥꯎꯔꯦꯜ ꯋꯥꯍꯩ ꯈꯣꯟꯖꯦꯜ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯃꯥꯕꯨ ꯊꯦꯝꯕꯤꯗꯨꯅ ꯍꯥꯏ, ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯉꯁꯤ ꯍꯌꯦꯡ ꯈꯛꯀꯤ ꯅꯠꯇꯦ, ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯂꯥꯛꯂꯕ ꯐꯥꯎꯕ, ꯃꯤꯀꯨꯞ ꯑꯗꯨ ꯐꯥꯎꯕ ꯅꯤꯡꯁꯤꯡꯗꯨꯅ ꯏꯆꯤꯜ ꯑꯁꯤꯅ ꯁꯣꯟꯖꯕ, ꯑꯩꯒꯤ ꯊꯃꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯗꯣ ꯑꯩꯒꯤꯗꯤ ꯅꯪꯅ ꯑꯣꯏꯒꯅꯤ꯫ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩ ꯑꯇꯣꯞꯄ ꯀꯅꯥꯗꯁꯨ ꯅꯨꯡꯁꯤꯕ ꯄꯥꯝꯗꯦ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕ ꯊꯃꯣꯏꯁꯤꯗꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯑꯇꯣꯞꯄ ꯀꯅꯥꯗ ꯈꯥꯏꯗꯣꯛꯄꯁꯨ ꯑꯩ ꯄꯥꯝꯗꯦ꯫ ꯊꯃꯣꯏꯁꯤꯅꯁꯨ ꯄꯦꯟꯖꯗꯦ꯫ ꯅꯨꯡꯁꯤꯕꯕꯨ ꯃꯁꯨꯡ ꯇꯥꯅ ꯈꯥꯏꯗꯠꯇꯨꯅ ꯌꯦꯟꯅꯕ ꯑꯩ ꯉꯝꯂꯣꯏ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯅꯪꯒꯤꯅꯤ, ꯅꯪ ꯈꯛꯇꯒꯤꯅꯤ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯑꯩ ꯂꯥꯛꯂꯤ, ꯑꯗꯨꯃꯛ ꯅꯨꯡꯁꯤꯈꯤꯒꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯆꯤꯡꯈꯩꯂꯦꯝꯕ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯆꯥꯛ ꯏꯜꯂꯤ꯫ ꯏꯄꯥꯒꯤ ꯊꯣꯏꯕꯤ, ꯁꯦ ꯐꯥꯕ ꯆꯥꯛ ꯏꯜꯂꯛꯀꯦꯀꯣ, ꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯎ꯫ ꯊꯥꯗꯣꯏ ꯃꯉꯛ ꯑꯗꯨ ꯍꯥꯏ ꯃꯆꯤꯟ ꯃꯆꯥ ꯅꯨꯡꯁꯤꯕꯗꯨꯅ ꯇꯨꯝꯊꯣꯛꯂꯒ꯫ ꯑꯩ ꯆꯥꯔꯣꯏ꯫ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤꯁꯦ, ꯈꯤꯇꯪ ꯆꯥꯁꯤ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯗꯤ ꯆꯥꯛ ꯇꯣꯛꯑꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩ ꯄꯨꯒꯦꯔꯥ ꯄꯥꯕ? ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤꯗ ꯆꯤꯡꯈꯩꯂꯦꯝꯕ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯊꯥꯗꯣꯏꯃ ꯋꯥ ꯍꯪꯕ ꯂꯦꯞꯇꯦ꯫ ꯄꯥꯕ, ꯑꯩꯈꯣꯏ ꯃꯥ ꯀꯗꯥꯏ ꯂꯩꯒꯦ? ꯃꯥꯕꯨ ꯑꯩ ꯅꯨꯡꯁꯤꯗꯕ ꯖꯥꯠꯂꯥ? ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯏꯆꯥꯒꯤ ꯃꯃꯥꯅ ꯏꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯑꯗꯨꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯃꯥꯗꯤ ꯁꯨꯛꯂꯥꯛꯁꯨ ꯂꯥꯛꯇꯦ꯫ ꯆꯤꯡꯈꯩꯂꯦꯝꯕꯗꯨ ꯃꯆꯥꯅꯨꯄꯤꯗ ꯊꯃꯣꯏ ꯀꯥꯏꯅ ꯌꯦꯡꯉꯤ꯫ ꯅꯪꯒꯤ ꯏꯃꯥ ꯁꯤꯅꯤ ꯍꯥꯏꯅ ꯄꯨꯊꯣꯛꯇꯨꯅ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨ ꯊꯦꯝꯂꯨꯕ ꯉꯝꯕ ꯄꯣꯠꯁꯨ ꯅꯠꯇꯦ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯊꯥ ꯁꯥꯔꯦ, ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯎꯄꯥꯏ ꯂꯩꯇꯅ ꯈꯨꯝꯂꯛꯏ꯫ ꯑꯔꯥꯞꯄ ꯃꯐꯝꯗ ꯆꯠꯈꯤ꯫ ꯅꯪ ꯃꯥꯕꯨ ꯑꯃꯨꯛ ꯍꯪꯂꯅꯨꯕ ꯊꯣꯏꯕꯤ꯫ ꯊꯥꯗꯣꯏ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯠꯄ ꯌꯥꯗꯕ꯭ꯔꯣ ꯄꯥꯕ? ꯆꯤꯡꯈꯩꯂꯦꯝꯕꯗꯨ ꯀꯞꯂꯛꯂꯦ꯫ ꯌꯥꯗꯦ, ꯑꯩꯈꯣꯏꯗꯤ ꯆꯠꯄ ꯌꯥꯗꯦ꯫ ꯅꯪ ꯄꯥꯕꯗ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯕꯨ ꯍꯪꯒꯅꯨꯀꯣ ꯊꯣꯏꯕꯤ꯫ ꯅꯪꯅ ꯏꯃꯥꯕꯨ ꯇꯣꯏꯅ ꯍꯪꯂꯒ ꯏꯄꯥꯒꯤ ꯊꯃꯣꯏ ꯑꯁꯤꯁꯨ ꯇꯣꯏꯅ ꯆꯩꯅꯥ ꯐꯪꯏ꯫ ꯅꯪ ꯏꯃꯥꯕꯨ ꯍꯪꯒꯅꯨ, ꯄꯥꯕꯕꯨ ꯋꯥꯍꯟꯒꯅꯨꯀꯣ ꯏꯆꯥ ꯊꯣꯏꯕꯤ꯫ ꯊꯥꯗꯣꯏꯁꯨ ꯀꯞꯂꯦ ꯃꯄꯥꯒꯤ ꯃꯇꯧꯗ꯫ ꯑꯗꯨꯗꯤ ꯄꯥꯕ, ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯒꯦꯀꯣ ꯄꯥꯕ? ꯆꯤꯡꯈꯩꯂꯦꯝꯕ ꯃꯉꯛꯇꯨ ꯅꯣꯝꯗꯨꯅ ꯑꯗꯣ ꯄꯥꯕ ꯆꯥꯛ ꯏꯟꯕꯤꯔꯒꯦ, ꯃꯁꯤ ꯆꯥꯔꯁꯤꯀꯣ ꯊꯣꯏꯕꯤ꯫ ꯆꯥꯛꯇꯨ ꯆꯥꯛꯈꯣꯝ ꯈꯔ ꯃꯆꯥꯗ ꯏꯟꯕꯤꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯤꯡꯈꯩꯂꯦꯝꯕꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯁꯨꯗꯕꯁꯨ ꯌꯥꯗꯦ, ꯆꯥꯗꯕꯁꯨ ꯌꯥꯗꯦ꯫ ꯊꯕꯛ ꯁꯨꯕ ꯃꯐꯝꯗꯁꯨ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯤꯒꯤ ꯁꯤꯡ ꯈꯥꯏꯕꯅꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕꯗꯨ꯫ ꯃꯍꯥꯛꯀꯤ ꯂꯩꯖꯔꯝꯕ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯕ ꯃꯆꯥ ꯑꯁꯤꯒꯤ ꯍꯛꯊꯛꯇ ꯃꯃꯥꯕꯨ ꯂꯥꯌꯦꯡꯕꯗ ꯂꯣꯏꯈꯤꯕꯅꯤ꯫ ꯑꯁꯨꯝꯅꯃꯛ ꯋꯥꯔꯝꯕ ꯃꯤꯑꯣꯏ ꯅꯠꯇꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯍꯥꯏꯕꯕꯨ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯁꯤ ꯈꯛꯇꯃꯛ ꯃꯉꯥꯏꯔꯦ꯫ ꯆꯤꯡꯈꯩꯂꯦꯝꯕꯅ ꯁꯤꯡꯗꯨ ꯈꯥꯏꯔꯤꯉꯩꯗ ꯊꯥꯗꯣꯏ ꯑꯗꯨ ꯌꯨꯝꯕꯨꯒꯤ ꯃꯌꯨꯝꯗ ꯁꯥꯟꯅꯩ꯫ ꯃꯥꯅ ꯑꯁꯨꯝꯅ ꯁꯥꯟꯅꯔꯤꯉꯩ ꯌꯨꯝꯕꯨ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯂꯪ ꯃꯆꯨ ꯂꯥꯛꯇꯨꯅ ꯐꯧꯔꯤꯕ ꯑꯗꯨ ꯍꯦꯛ ꯑꯃꯣꯠꯄ ꯑꯃ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯑꯏꯪꯕꯤꯅ ꯑꯉꯥꯡꯒꯤ ꯃꯅꯥ ꯑꯗꯨꯕꯨ ꯈꯪꯂꯩ ꯂꯩꯊꯠꯇꯨꯅ ꯅꯪꯁꯤ ꯈꯪꯕ꯭ꯔꯥ ꯍꯥ? ꯃꯤꯅꯥꯏꯒꯤ ꯑꯉꯥꯡꯁꯤꯗꯤ ꯋꯥꯔꯛꯇꯕ ꯃꯆꯥꯅꯤ ꯃꯁꯤ꯫ ꯊꯥꯗꯣꯏꯗꯨ ꯈꯪꯀꯞ ꯀꯞꯄꯤ꯫ ꯅꯤꯅꯦ, ꯑꯩꯕꯨ ꯐꯨꯅꯨꯋꯣ, ꯑꯩ ꯂꯥꯟꯖꯔꯦ, ꯑꯩ ꯁꯣꯏꯈꯤꯕꯅꯦꯕ꯫
ꯑꯌꯤꯡꯕꯤ ꯑꯉꯥꯡꯒꯤ ꯃꯅꯥ ꯑꯗꯨ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯗꯣꯛꯄ ꯅꯠꯇꯦ꯫ ꯀꯔꯤꯒꯤ ꯁꯣꯏꯕ? ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯐꯔꯣꯏꯗꯧꯔꯤꯌꯦ ꯃꯁꯦ꯫ ꯊꯥꯗꯣꯛꯑꯣ, ꯑꯩ ꯌꯥꯝ ꯅꯥꯏꯌꯦ꯫ ꯅꯦꯅꯦ, ꯊꯥꯗꯣꯛꯑꯣꯕ꯫ ꯏꯃꯥ! ꯃꯆꯥꯅ ꯀꯞꯇꯨꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯕ ꯑꯁꯤꯗ ꯁꯤꯡꯈꯥꯏꯗꯨꯅ ꯂꯩꯔꯤꯕ ꯆꯤꯡꯈꯩꯂꯦꯝꯕꯁꯨ ꯆꯞ ꯂꯦꯞꯄꯤ꯫ ꯀꯞꯂꯤꯕꯗꯨ ꯃꯆꯥꯅꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗ ꯃꯍꯥꯛ ꯊꯨꯅ ꯂꯥꯛꯏ꯫ ꯌꯨꯝꯕꯨ ꯑꯍꯜꯗꯨꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏ, ꯑꯦ ꯏꯃꯧ ꯏꯕꯦꯝꯃ, ꯀꯔꯤꯅꯣꯅꯦꯍꯦ? ꯃꯤꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯑꯗꯨꯛ ꯇꯥꯊꯤꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯅꯦ? ꯊꯥꯗꯣꯛꯑꯣ ꯊꯥꯗꯣꯛꯑꯣ꯫ ꯑꯌꯤꯡꯕꯤ ꯁꯥꯎꯅ, ꯀꯔꯤꯒꯤ ꯇꯧꯔꯣꯏꯗꯣꯏꯅꯣ ꯄꯥꯕ? ꯑꯩꯒꯤ ꯂꯪ ꯃꯃꯜ ꯑꯇꯥꯡꯕꯁꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯁꯤꯡꯕ ꯉꯝꯒꯗꯕ ꯅꯠꯇꯤꯌꯦ꯫ ꯃꯁꯤ ꯆꯩꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯊꯥꯗꯣꯏ ꯍꯤꯛ ꯍꯤꯛ ꯀꯞꯂꯒ ꯑꯍꯜ ꯑꯗꯨꯗ ꯈꯥꯝꯕꯤꯅꯕ ꯍꯥꯏꯖꯩ꯫ ꯄꯨꯄꯨ, ꯅꯦꯅꯦꯁꯦ ꯐꯨꯅꯣ ꯍꯥꯏꯌꯨ꯫ ꯑꯩ ꯂꯥꯟꯖꯔꯦꯕ꯫ ꯂꯥꯜꯂꯦ ꯍꯥꯏꯔꯁꯨ ꯃꯥꯗꯤ ꯁꯥꯎꯋꯦꯕ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯊꯥꯗꯣꯛꯎꯅꯦꯍꯦ꯫ ꯆꯤꯡꯈꯩꯂꯦꯝꯕꯅ, ꯊꯣꯏꯕꯤ, ꯑꯌꯤꯡꯕꯤꯗꯨ ꯐꯨꯕ ꯆꯞ ꯂꯦꯞꯄꯤ꯫ ꯊꯥꯗꯣꯏ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯕꯥꯕꯥ, ꯑꯩ ꯐꯨꯏꯌꯦꯕ꯫ ꯑꯩꯅ ꯍꯩꯌꯦ ꯕꯥꯕꯥ꯫ ꯆꯤꯡꯈꯩꯂꯦꯝꯕ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯅꯪꯅ ꯀꯔꯤ ꯂꯥꯜꯂꯨꯔꯒꯦ? ꯃꯤꯅ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯤꯁꯦ? ꯍꯥ? ꯅꯪ ꯀꯔꯤ ꯍꯥꯏꯔꯨꯒꯦꯕ? ꯈꯨꯝꯃꯨꯁꯦ꯫ ꯅꯪ ꯀꯔꯤ ꯁꯣꯏꯔꯨꯔꯒꯦ? ꯍꯥꯏꯌꯨ꯫ ꯍꯣ, ꯑꯗꯣꯝꯒꯤ ꯅꯆꯥꯅꯨꯄꯤ ꯐꯖꯕꯤꯁꯤꯅ ꯑꯩꯒꯤ ꯃꯃꯜ ꯇꯥꯡꯈ꯭ꯔꯕ ꯂꯪ ꯑꯁꯦ ꯄꯨꯝꯂꯣꯏ ꯂꯣꯏꯍꯜꯂꯦꯗꯅ꯫ ꯁꯥꯟꯅꯔꯕꯁꯨ ꯆꯨꯝꯅ ꯁꯥꯟꯅꯗꯤꯌꯦ꯫ ꯃꯈꯣꯡ ꯑꯁꯤꯅ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯂꯤꯕꯅꯤ꯫ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ꯫ ꯊꯥꯗꯣꯏ ꯃꯄꯥꯗ ꯌꯦꯡꯂꯛꯇꯨꯅ ꯀꯞꯂꯒ ꯃꯉꯛ ꯑꯗꯨ ꯐꯦꯠ ꯐꯦꯠ ꯍꯥꯏ, ꯑꯩ ꯇꯧꯗꯦ ꯕꯥꯕꯥ꯫ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯑꯩꯅ ꯁꯣꯏꯕꯗꯒꯤ ꯃꯈꯥꯗ ꯇꯥꯈꯤꯕꯅꯤ꯫ ꯆꯤꯡꯈꯩꯂꯦꯝꯕ ꯑꯌꯤꯡꯕꯤꯗꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯆꯥꯅ ꯁꯣꯏꯔꯨꯕ ꯀꯧꯕꯅꯤꯅ ꯃꯆꯥꯗ ꯑꯣꯏꯅ ꯍꯥꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯦꯛꯁꯤꯟꯗ꯭ꯔꯤꯗꯤ? ꯅꯪ ꯄꯥꯕꯅ ꯇꯨꯃꯤꯟꯅ ꯐꯝꯃꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯌꯥꯔꯅꯤꯒꯦ? ꯑꯉꯥꯡꯅꯦꯅ ꯃꯤꯒꯤ ꯃꯅꯤꯡ ꯃꯌꯥ ꯁꯨꯃꯥꯡ ꯊꯤꯂꯣꯡ ꯑꯁꯤꯗ ꯀꯗꯥꯏꯗ ꯀꯔꯤ ꯂꯩ ꯍꯥꯏꯅ ꯍꯨꯔꯥꯟꯒꯗꯕꯒꯤ ꯊꯤꯗꯨꯅ ꯂꯩꯔꯒ? ꯋꯥꯐꯝ ꯑꯁꯤꯗ ꯆꯤꯡꯈꯩꯂꯦꯝꯕꯗꯨ ꯈꯪꯁꯥꯎ ꯁꯥꯎꯏ꯫ ꯅꯪꯒꯤ ꯋꯥꯗꯣ ꯍꯦꯟꯃꯜꯂꯦ ꯑꯌꯤꯡꯕꯤ꯫ ꯏꯆꯥꯅ ꯁꯣꯏꯔꯨꯏ ꯍꯥꯏꯕꯒꯤ ꯐꯊꯕꯅꯤꯀꯣ ꯅꯪ? ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ? ꯑꯌꯤꯡꯕꯤꯗꯨ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅ, ꯀꯔꯤ ꯇꯧꯗꯣꯔꯤꯕ? ꯑꯩꯉꯣꯟꯗ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯃꯄꯥ ꯃꯆꯥꯁꯤꯗꯤ ꯅꯠꯇꯦ꯫ ꯅꯈꯣꯏ ꯅꯄꯥ ꯅꯆꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯨꯛꯏꯗꯨꯕꯨ ꯑꯩꯒꯤ ꯂꯪꯁꯤꯕꯨ ꯅꯈꯣꯏ ꯁꯤꯡꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥꯕ? ꯅꯠꯇꯦ, ꯉꯝꯒꯗꯧꯔꯤꯕ꯭ꯔꯥꯕ? ꯃꯀꯨꯕꯣꯛ ꯑꯗꯨꯅ, ꯏꯍꯦ, ꯃꯤꯉꯣꯟꯗꯕꯨ ꯑꯗꯨꯝꯅ ꯉꯥꯡꯕ ꯍꯧꯅꯕ꯭ꯔꯅꯦꯍꯦ ꯏꯃꯧ ꯏꯕꯦꯝꯃ? ꯂꯦꯝꯕ, ꯁꯦ ꯅꯪꯒꯤ ꯈꯨꯠꯁꯨꯃꯜꯁꯤꯗ ꯂꯩꯔꯦ꯫ ꯆꯤꯡꯈꯩꯂꯦꯝꯕ ꯃꯆꯥꯕꯨ ꯄꯝꯈꯠꯂꯤ, ꯑꯗꯨꯒ ꯑꯌꯤꯡꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, ꯌꯥꯔꯦ ꯈꯨꯔꯥ, ꯁꯦꯜꯗꯣ ꯏꯆꯜ ꯑꯌꯤꯡꯕꯤꯗ ꯄꯤꯕꯤꯔꯣ꯫ ꯑꯍꯜ ꯑꯗꯨꯅ, ꯁꯦꯜ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯨ ꯂꯪ ꯈꯔ ꯈꯛꯁꯤꯒꯤ ꯌꯥꯔꯣꯏꯅꯦ ꯂꯦꯝꯕ ꯅꯪꯕꯣ? ꯌꯥꯅꯤ ꯈꯨꯔꯥ, ꯑꯩ ꯂꯧꯖꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯌꯨꯝ ꯌꯧꯔꯒ ꯃꯆꯥꯒꯤ ꯍꯛꯆꯥꯡꯗ ꯇꯥꯔꯤꯕ ꯁꯩꯐꯝ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏ, ꯅꯥꯕ꯭ꯔꯅꯦ ꯊꯣꯏꯕꯤ? ꯌꯥꯝ ꯅꯥꯏꯌꯦ ꯕꯥꯕꯥ, ꯑꯩꯒꯤ ꯅꯥꯁꯤ ꯌꯥꯎꯔꯤꯕ꯭ꯔꯥ ꯌꯦꯡꯉꯣꯕ꯫ ꯉꯁꯥꯏꯅꯦ ꯃꯥꯅ ꯀꯟꯅ ꯂꯩꯔꯤꯕ꯫ ꯆꯤꯡꯈꯩꯂꯦꯝꯕ ꯃꯆꯥꯒꯤ ꯃꯅꯥ ꯑꯗꯨ ꯌꯦꯡꯉꯤ꯫ ꯇꯅꯧ ꯇꯅꯧꯕ ꯃꯅꯥꯗꯨ ꯏꯒꯨꯝꯅ ꯉꯥꯡꯁꯪ ꯉꯥꯡꯂꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯄꯥꯗꯣ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯥꯏ, ꯌꯥꯎꯔꯤꯗ, ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯕꯥꯕꯥ, ꯌꯥꯝ ꯁꯥꯏꯌꯦ ꯑꯩꯒꯤ ꯃꯅꯥꯁꯦ꯫ ꯍꯣꯔꯦꯟ ꯐꯔꯅꯤꯀꯣ, ꯂꯥꯛꯑꯣ, ꯄꯥꯕ ꯆꯥꯛ ꯊꯣꯡꯉꯒꯦ꯫ ꯆꯦꯡ ꯈꯤꯇꯪ ꯂꯩꯕꯗꯨꯅ ꯃꯆꯥꯒꯤ ꯆꯥꯛ ꯈꯖꯤꯛ ꯊꯣꯡꯕꯤꯗꯨꯅ ꯄꯤꯖꯕꯤꯔꯦ, ꯑꯗꯨꯒ ꯑꯃꯨꯛ ꯃꯆꯥꯕꯨ ꯁꯨꯝꯗꯨꯅ ꯇꯨꯝꯍꯟꯈ꯭ꯔꯦ꯫ ꯃꯆꯥꯅ ꯇꯨꯝꯈ꯭ꯔꯕꯗ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯀꯞꯂꯛꯏ ꯃꯄꯥꯗꯣ꯫ ꯏꯄꯥꯅ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯏꯆꯥꯕꯨ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯂꯣꯏꯗꯧꯔꯦꯀꯣ꯫ ꯏꯃꯥ ꯍꯥꯏꯅ ꯀꯦꯖꯐꯝꯁꯨ ꯂꯩꯇꯦ꯫ ꯌꯦꯡꯂꯨꯕ ꯃꯤꯠꯐꯝ ꯈꯨꯗꯤꯡꯗ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯉꯥꯏꯔꯦ ꯏꯆꯥꯒꯤꯗꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯗꯝ ꯊꯤꯗꯀꯣ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯁꯦ꯫ ꯅꯪꯕꯨ ꯅꯪꯒꯤ ꯄꯥꯕꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯝꯃꯤ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯆꯥꯛ ꯄꯤꯌꯨ ꯄꯥꯕ ꯍꯥꯏꯔꯛꯄꯗ ꯏꯄꯥꯅ ꯅꯪꯉꯣꯟꯗ ꯈꯨꯝꯒꯗꯕ ꯄꯥꯎꯈꯨꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯄꯥꯒꯤ ꯊꯣꯏꯕꯤ? ꯆꯤꯡꯈꯩꯂꯦꯝꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯖꯩ꯫ ꯑꯕꯦ, ꯅꯪꯕꯨ ꯂꯩꯔꯝꯂꯦꯗ ꯏꯄꯥ ꯏꯆꯥꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ? ꯏꯆꯥ ꯑꯁꯤꯅ ꯏꯃꯥ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯄꯥꯕ ꯍꯥꯏꯅ ꯍꯪꯂꯤꯕꯁꯦ ꯅꯪꯕꯨ ꯀꯔꯤꯁꯨ ꯇꯥꯗꯕ꯭ꯔꯥ? ꯅꯪꯕꯨ ꯏꯆꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯅꯪ ꯂꯥꯛꯑꯣ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯏꯄꯥ ꯏꯆꯥꯅ ꯍꯤꯡꯒꯗꯕꯁꯤ ꯁꯤꯕꯨ ꯀꯔꯝꯅꯅꯣ? ꯆꯤꯡꯈꯩꯂꯦꯝꯕ ꯃꯍꯥꯛ ꯃꯆꯥꯒꯤꯗ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯃꯆꯥꯅ ꯌꯥꯝꯅ ꯄꯤꯛꯂꯤꯕꯅ ꯍꯦꯛ ꯍꯨꯟꯇꯣꯛꯇꯨꯅ ꯊꯕꯛ ꯁꯨꯕꯁꯨ ꯉꯝꯗꯦ꯫ ꯁꯨꯗ꯭ꯔꯕꯅꯤꯅ ꯆꯥꯅꯤꯡꯉꯥꯏꯁꯨ ꯀꯔꯤꯃꯠꯇ ꯂꯩꯔꯛꯇ꯭ꯔꯦ꯫ ꯃꯆꯥ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯃꯄꯥ ꯃꯥꯗꯤ ꯃꯤꯄꯥꯏꯔꯦ꯫
ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯤꯡꯈꯩ ꯂꯦꯝꯕꯅ ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ꯫ ꯂꯝꯕꯤ ꯑꯗꯨꯗ ꯆꯥꯎꯔꯦꯜꯒ ꯊꯦꯡꯅꯩ꯫ ꯆꯤꯡꯈꯩ ꯂꯦꯝꯕꯅ ꯍꯥꯏ, "ꯃꯔꯨꯞ, ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯈꯤꯕ?" ꯆꯥꯎꯔꯦꯜꯅ, "ꯀꯔꯤ ꯍꯪꯒꯗꯕꯅꯣ? ꯍꯦꯛꯇ ꯍꯪꯕꯤꯌꯨ ꯃꯔꯨꯞ." ꯆꯤꯡꯈꯩ ꯂꯦꯝꯕ ꯊꯣꯏꯅ ꯏꯀꯥꯏꯕꯒꯤ ꯃꯇꯧ ꯎꯠꯂꯨꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏ, "ꯃꯔꯨꯞ, ꯃꯔꯨꯞꯀꯤ ꯊꯕꯛ ꯁꯨꯒꯗꯕ ꯂꯩꯔꯕꯗꯤ ꯑꯩ ꯁꯨꯖꯒꯦ꯫ ꯑꯩꯒꯤ ꯃꯤꯡꯅ ꯆꯤꯡꯈꯩ ꯂꯦꯝꯕ ꯀꯧꯖꯩ꯫ ꯏꯆꯥꯁꯦ ꯉꯁꯤꯒꯤ ꯀꯔꯤꯁꯨ ꯆꯥꯔꯛꯇꯦ꯫ ꯌꯥꯔꯗꯤ ꯊꯕꯛ ꯈꯤꯇ ꯁꯨꯖꯒꯦ꯫ ꯆꯦꯡ ꯈꯖꯤꯛꯇꯪ ꯑꯣꯏꯅ ꯄꯤꯕꯤꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ." ꯋꯥꯐꯝ ꯑꯁꯤꯗ ꯆꯥꯎꯔꯦꯜ ꯆꯤꯡꯈꯩ ꯂꯦꯝꯕꯅ ꯄꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ, "ꯏꯆꯥꯁꯦ ꯉꯁꯤꯒꯤ ꯀꯔꯤꯁꯨ ꯆꯥꯗ꯭ꯔꯦ ꯍꯥꯏꯕ? ꯑꯩꯒꯤꯗ ꯆꯥꯛ ꯌꯥꯝꯅ ꯂꯩꯍꯧꯔꯤ꯫ ꯏꯆꯥꯒꯤꯕꯨ ꯏꯄꯥꯅ ꯄꯤꯖꯒꯅꯤ꯫ ꯂꯥꯛꯑꯣ ꯃꯔꯨꯞ, ꯃꯔꯨꯞꯁꯨ ꯆꯥꯛ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯆꯥꯃꯤꯟꯅꯈꯤꯁꯦ꯫ ꯑꯩꯒꯤꯗꯤ ꯌꯥꯖꯔꯦ ꯃꯔꯨꯞ, ꯏꯆꯥꯁꯤ ꯈꯛꯇꯒꯤꯅꯤ." "ꯅꯠꯇꯦ ꯅꯠꯇꯦ ꯃꯔꯨꯞ, ꯑꯩꯕꯨ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ꯫ ꯆꯥꯛꯈꯨꯝ ꯑꯃꯃꯝꯇ ꯑꯣꯏꯔꯕꯁꯨ ꯆꯥꯃꯤꯟꯅꯈꯤꯁꯦ꯫ ꯏꯆꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯅꯣ?" "ꯊꯥꯗꯣꯏ ꯀꯧꯏ." "ꯊꯥꯗꯣꯏ ꯍꯥꯏꯕ? ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯩꯗ꯫ ꯏꯆꯥ ꯊꯥꯗꯣꯏ, ꯏꯄꯥ ꯑꯃꯨꯛꯇ ꯄꯝꯒꯦ, ꯅꯪꯕꯨ ꯌꯥꯕ꯭ꯔꯣ?" "ꯄꯝꯍꯜꯂꯨ ꯄꯝꯍꯜꯂꯨ ꯊꯣꯏꯕꯤ, ꯅꯨꯡꯁꯤꯗꯨꯅ ꯇꯧꯔꯤꯕꯅꯤ." ꯊꯥꯗꯣꯏ ꯃꯉꯛ ꯅꯣꯝꯗꯨꯅ, ꯆꯥꯎꯔꯦꯜꯅ ꯊꯥꯗꯣꯏꯕꯨ ꯄꯝꯗꯨꯅ ꯃꯄꯥ ꯃꯆꯥꯕꯨ ꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯛꯏ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ꯫ "ꯂꯩꯃ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯎꯅꯦꯍꯦ꯫ ꯀꯩꯅꯣꯝꯃ ꯌꯦꯡꯖꯔꯨ ꯂꯥꯎꯅꯤ ꯅꯪꯕꯣ." ꯂꯩꯃ ꯊꯣꯔꯛꯏ꯫ "ꯇꯥꯔꯦ ꯇꯥꯔꯦ, ꯀꯩ ꯍꯥꯏꯒꯦ ꯇꯥ ꯆꯥꯎꯔꯦꯜ? ꯊꯣꯔꯛꯎꯅꯦ ꯅꯪꯕꯣ, ꯑꯩꯅ ꯄꯝꯂꯤꯕꯁꯤ ꯌꯦꯡꯉꯨꯇꯣ." ꯂꯩꯃꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯗꯨꯕꯨ ꯎꯕꯗ ꯂꯩꯃ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯝꯃꯤ꯫ "ꯑꯉꯥꯡꯅꯦ, ꯑꯩ ꯑꯝꯇ ꯄꯝꯒꯦ꯫ ꯑꯕꯦꯝꯃ, ꯅꯤꯅꯦ ꯑꯝꯇ ꯄꯝꯒꯦ꯫ ꯂꯥꯛꯑꯣ, ꯅꯤꯅꯦꯗꯤ ꯃꯕꯨꯛ ꯀꯌꯥꯝ ꯐꯖꯥꯅꯤ, ꯑꯝꯇ ꯄꯝꯒꯦꯕ." ꯊꯥꯗꯣꯏꯗꯨ ꯂꯩꯃꯅ ꯑꯃꯨꯛ ꯄꯝꯕꯤꯔꯤ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯧ ꯎꯠꯇꯨꯅ ꯂꯩꯃꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯆꯥꯎꯔꯦꯜꯅ, "ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ? ꯌꯦꯡꯉꯣꯏ, ꯑꯉꯥꯡꯁꯤꯁꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯁꯨ ꯉꯁꯤꯒꯤ ꯀꯔꯤꯁꯨ ꯆꯥꯔꯛꯇ꯭ꯔꯤ ꯍꯥꯏ." "ꯍꯥ, ꯉꯁꯤꯒꯤ ꯀꯔꯤꯁꯨ ꯆꯥꯗ꯭ꯔꯤꯕ? ꯏꯆꯥꯒꯤꯕꯨ ꯑꯩꯅ ꯄꯤꯖꯅꯤ꯫ ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯆꯪꯕꯤꯔꯛꯑꯣ ꯏꯃꯨꯡꯗ꯫ ꯑꯩ ꯑꯉꯥꯡꯁꯦ ꯉꯥꯒ ꯇꯧꯔꯒ ꯆꯥꯛ ꯈꯤꯇꯪ ꯏꯟꯕꯤꯒꯦ꯫ ꯂꯥꯝꯕꯅ ꯂꯣꯏꯔꯝꯃꯅꯤ ꯏꯆꯥꯁꯦ꯫ ꯆꯥꯛ ꯏꯟꯊꯣꯛꯁꯤꯀꯣ ꯑꯕꯦꯝꯃ? ꯑꯩꯈꯣꯏꯒꯤꯗꯤꯅꯦ, ꯅꯪꯅ ꯆꯥꯕ ꯌꯥꯕ ꯉꯥ ꯑꯍꯥꯎꯕ ꯃꯌꯥꯝ ꯂꯩꯖꯥꯅꯤ꯫ ꯆꯥꯕꯤꯅꯕ ꯂꯩꯇꯕꯒꯤ ꯋꯥꯅꯤ꯫ ꯉꯁꯤꯗꯤꯅꯦ, ꯏꯆꯥꯗ ꯄꯤꯖꯕ ꯇꯥꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ꯫ ꯃꯥꯒꯤ ꯃꯆꯥꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯈꯩ ꯂꯦꯝꯕ ꯃꯣꯃꯣꯟ ꯇꯧꯖꯩ꯫ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯔꯦꯜꯅ ꯍꯥꯏ, "ꯃꯔꯨꯞ, ꯌꯦꯡꯉꯨ, ꯑꯩꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ꯫ ꯃꯆꯥꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤꯁꯦ ꯃꯔꯨꯞꯀꯤ ꯏꯆꯥ ꯑꯁꯤꯕꯨ ꯎꯕꯗ ꯀꯌꯥꯗ ꯍꯔꯥꯎꯖꯔꯤꯕ꯫ ꯂꯥꯏꯐꯝ ꯈꯨꯗꯤꯡꯗ ꯆꯠꯂꯨꯔꯦ ꯏꯆꯥ ꯑꯃꯇꯪꯕꯨ ꯅꯤꯖꯕꯗ, ꯑꯗꯨꯕꯨ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯎꯍꯟꯕꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯕꯨ ꯏꯆꯥꯒꯤ ꯑꯋꯥꯠꯄꯅ ꯅꯣꯡꯃꯇ ꯃꯣꯃꯣꯟ ꯅꯣꯛꯆꯕ ꯑꯩꯒꯤ ꯂꯩꯃꯒꯤ ꯃꯥꯏꯊꯣꯡ ꯎꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯔꯨꯞꯅ ꯂꯥꯛꯄꯤꯕꯅ ꯏꯆꯥꯕꯨ ꯃꯤꯀꯨꯞ ꯑꯃ ꯄꯝꯕ ꯐꯪꯖꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯤꯕ." ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯆꯤꯡꯈꯩ ꯂꯦꯝꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯆꯥꯎꯔꯦꯜꯅ, "ꯑꯗꯣ ꯃꯔꯨꯞ, ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥꯗꯤ? ꯃꯍꯥꯛꯅ ꯀꯗꯣꯝꯗ? ꯃꯥꯕꯨ ꯌꯥꯎꯕꯤꯔꯛꯇꯕ꯭ꯔꯥ?" ꯆꯤꯡꯈꯩ ꯂꯦꯝꯕꯗꯨ ꯅꯨꯡꯉꯥꯏꯇꯅ, "ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯔꯨꯞꯅ ꯍꯥꯏꯕꯗꯨꯅꯤ, ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯁꯦ ꯑꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯔꯕꯤ ꯃꯃꯥ ꯑꯗꯣ ꯏꯆꯥ ꯑꯁꯤꯕꯨ ꯇꯥꯏꯕꯪꯗ ꯐꯥꯎꯍꯜꯂꯝꯂꯒ ꯃꯥꯗꯤ ꯑꯗꯨꯃꯛ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯕꯨ ꯂꯥꯏꯌꯦꯡꯕꯗ ꯑꯩꯒꯤ ꯂꯩꯖꯕ ꯄꯨꯝꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯕꯨꯁꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯑꯗꯨ ꯏꯆꯥ ꯑꯁꯤꯃꯇꯒ ꯃꯉꯥꯏꯔꯦ꯫ ꯏꯆꯥ ꯃꯥꯅ ꯄꯤꯛꯂꯤꯕꯁꯤꯗ ꯊꯕꯛ ꯁꯨꯔꯨꯕꯁꯨ ꯉꯝꯗꯕꯅ ꯏꯆꯥꯕꯨ ꯆꯔꯥ ꯍꯦꯜꯍꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯋꯥꯔꯦ." ꯆꯥꯎꯔꯦꯜꯁꯨ ꯅꯨꯡꯉꯥꯏꯇꯅ, "ꯃꯔꯨꯞ, ꯃꯃꯤꯠꯇ ꯃꯆꯥ ꯍꯥꯏꯕꯗꯨ ꯎꯕ ꯐꯪꯗ꯭ꯔꯕꯤ ꯂꯩꯃ ꯃꯥꯒꯤ ꯊꯃꯣꯏꯅ ꯉꯁꯤ ꯊꯥꯗꯣꯏꯕꯨ ꯎꯖꯕꯗ ꯀꯌꯥꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯆꯥꯛ ꯃꯕꯨꯛ ꯊꯟꯅ ꯏꯟꯕꯤꯔꯦ꯫ ꯆꯥꯎꯔꯦꯜꯒ ꯆꯤꯡꯈꯩ ꯂꯦꯝꯕꯒꯁꯨ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯤꯡꯈꯩ ꯂꯦꯝꯕꯅ ꯍꯥꯏ, "ꯃꯔꯨꯞ, ꯆꯥꯛꯁꯨ ꯏꯄꯥ ꯏꯆꯥꯕꯨ ꯄꯤꯖꯕꯤꯔꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯃꯇꯪꯗꯤ ꯑꯩ ꯇꯧꯖꯔꯝꯒꯦ꯫ ꯃꯔꯨꯞ, ꯑꯩꯒꯤꯗꯤ ꯊꯕꯛ ꯀꯩꯁꯨ ꯂꯩꯖꯗꯦ꯫ ꯃꯔꯨꯞꯅ ꯇꯧꯕꯤꯔꯝꯒꯦ ꯍꯥꯏꯔꯒꯅ ꯃꯃꯥꯡ ꯊꯪꯕ ꯏꯪꯈꯣꯜ ꯑꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯒꯗꯕ ꯋꯥꯠꯂꯤꯕꯅꯤ, ꯇꯧꯊꯣꯛꯄꯤꯔꯝꯃꯣ꯫ ꯆꯥꯛ ꯇꯣꯛꯄꯗꯁꯨ ꯉꯥꯏꯔꯤ꯫ ꯉꯥꯏꯍꯥꯛ ꯍꯛꯆꯤꯠ ꯂꯥꯡꯗꯨꯅ ꯄꯣꯊꯥꯈꯤꯁꯤ ꯃꯔꯨꯞ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯔꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡꯈꯩ ꯂꯦꯝꯕꯅ ꯏꯪꯈꯣꯜ ꯑꯗꯨ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯏꯪꯈꯣꯜ ꯇꯧꯔꯤꯉꯩ ꯂꯩꯃꯅ ꯊꯥꯗꯣꯏꯕꯨ ꯃꯁꯥ ꯅꯥꯟꯅ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯆꯥꯝꯊꯣꯛꯄꯤꯔꯝꯃꯤ꯫ "ꯊꯥꯗꯣꯏ, ꯍꯥꯎ, ꯀꯦꯀꯦ ꯇꯧꯁꯤꯔꯥ?" ꯆꯥꯎꯔꯦꯜꯁꯨ ꯃꯥꯒꯤ ꯂꯩꯃꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯤ꯫ "ꯇꯥ ꯆꯥꯎꯔꯦꯜ, ꯌꯦꯡꯉꯨꯅꯦ, ꯑꯩꯈꯣꯏꯒꯤꯁꯨ ꯃꯥꯒꯨꯝꯕ ꯏꯆꯥ ꯑꯃꯇꯪ ꯂꯩꯔꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ꯫
ꯑꯕꯦꯝꯃꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯣꯏꯔꯝꯃꯗꯤ ꯀꯌꯥꯝ ꯍꯔꯥꯎꯅꯤ ꯑꯗꯨꯕꯨ ꯇꯝꯂꯝꯗ꯭ꯔꯦꯗꯅ ꯆꯤꯡꯈꯩꯂꯦꯝꯕꯁꯨ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯦ ꯆꯥꯎꯔꯦꯜꯅ ꯆꯦꯡ ꯈꯔ ꯑꯃꯁꯨ ꯏꯟꯁꯥꯡ ꯈꯔ ꯑꯃꯁꯨ ꯌꯣꯝꯗꯨꯅ ꯄꯤ ꯃꯄꯥ ꯃꯆꯥ ꯆꯠꯈꯤꯗꯧꯔꯦ ꯍꯥꯏꯕꯗꯨꯗ ꯂꯩꯃꯗꯨ ꯀꯞꯅꯤꯡꯂꯛꯏ ꯊꯥꯗꯣꯏ ꯅꯪ ꯍꯌꯦꯡꯁꯨ ꯄꯥꯕꯒ ꯂꯥꯛꯎꯀꯣ ꯊꯣꯏꯕꯤ ꯍꯣꯏ ꯂꯥꯛꯀꯦ ꯍꯥꯏꯌꯨꯗꯅ ꯏꯕꯨꯡ ꯑꯉꯥꯡꯁꯦ ꯇꯣꯏꯅ ꯄꯨꯕꯤꯔꯛꯎꯀꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯕꯨꯡꯒ ꯏꯆꯥꯒꯒꯤ ꯆꯥꯛ ꯍꯥꯞꯆꯔꯝꯒꯦ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯗꯤ ꯏꯆꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯔꯒꯦ ꯃꯔꯨꯞ ꯐꯅꯤ ꯃꯔꯨꯞ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯨꯝꯗ ꯂꯥꯛꯂꯦ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯆꯤꯡꯈꯩꯂꯦꯝꯕ ꯋꯥꯈꯜ ꯑꯗꯨ ꯃꯋꯣꯟ ꯃꯋꯣꯟ ꯌꯥꯝꯅ ꯈꯜꯂꯦ ꯉꯁꯥꯏ ꯆꯥꯎꯔꯦꯜꯅ ꯂꯤꯔꯛꯄ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯃꯆꯥ ꯑꯁꯤ ꯅꯤꯡꯕ ꯊꯨꯡꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯅꯤꯡꯉꯝꯗꯕꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯖꯩ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯅꯪꯕꯨ ꯄꯥꯕ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦꯔꯥ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯅꯪ ꯆꯠꯂꯒꯦꯔꯣ ꯑꯋꯥꯠꯄꯁꯨ ꯑꯃꯠꯇ ꯂꯩꯔꯣꯏ ꯏꯆꯥꯒꯤ ꯏꯃꯥꯒꯤ ꯑꯋꯥꯠꯄꯁꯨ ꯃꯦꯟꯁꯤꯜꯂꯅꯤ ꯏꯄꯥꯒꯤ ꯃꯐꯝꯁꯨ ꯃꯍꯨꯠ ꯁꯤꯜꯂꯅꯤ ꯄꯥꯕꯅ ꯃꯇꯤꯛ ꯆꯥꯗꯕꯅ ꯅꯪꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯃꯤꯃꯥꯟꯅꯕꯁꯨ ꯉꯝꯂꯣꯏ ꯅꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯦꯔꯥ ꯊꯣꯏꯕꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯤꯡꯈꯩꯂꯦꯝꯕꯅ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯃꯥꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯎꯕꯗ ꯃꯇꯩ ꯃꯅꯥꯎꯅ ꯍꯔꯥꯎꯖꯕꯗꯨ ꯎꯔꯒ ꯆꯤꯡꯈꯩꯂꯦꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏ ꯃꯔꯨꯞ ꯑꯩ ꯃꯇꯝ ꯈꯔ ꯂꯥꯡꯐꯩꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯏꯆꯥꯁꯤꯅ ꯄꯤꯛꯄꯁꯤꯗ ꯑꯩꯁꯦ ꯐꯔꯛ ꯑꯃ ꯇꯥꯔꯦ ꯑꯩꯅ ꯌꯨꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎ ꯑꯩꯒꯤ ꯏꯆꯥꯁꯦ ꯏꯆꯜꯒ ꯂꯩꯍꯟꯖꯒꯦ ꯍꯥꯏꯕꯕꯨ ꯋꯥꯐꯝ ꯑꯁꯤꯗ ꯂꯩꯃꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯆꯥꯕꯨ ꯑꯩꯒ ꯃꯇꯝ ꯈꯔ ꯂꯩꯌꯣꯕ ꯍꯣꯏ ꯑꯩ ꯂꯩꯒꯦ ꯏꯕꯨꯡ ꯏꯆꯥꯒꯤꯗꯃꯛ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯕꯤꯔꯨꯅꯨ ꯅꯆ ꯂꯩꯔꯤꯁꯤꯗꯤ ꯃꯔꯨꯞꯅ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯦ ꯃꯔꯨꯞ ꯕꯥꯕꯥ ꯅꯪ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯏꯆꯥꯒꯤꯅꯦ ꯍꯥꯎꯕꯤ ꯃꯌꯥꯝ ꯂꯩꯕ ꯆꯠꯂꯨꯒꯦ ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯀꯅꯤ ꯑꯉꯥꯡꯅ ꯆꯠꯄ ꯌꯥꯕ ꯃꯐꯝ ꯅꯠꯇꯦ ꯄꯥꯕ ꯀꯨꯏꯔꯣꯏꯌꯦ ꯊꯣꯏꯕꯤ ꯌꯦꯡꯉꯨꯗꯣ ꯃꯥꯡꯗ ꯂꯩꯔꯤꯁꯤ ꯀꯅꯥꯅꯣ ꯅꯦꯅꯦ ꯉꯁꯤꯗꯒꯤꯗꯤꯅꯦ ꯏꯃꯥ ꯍꯥꯏꯅ ꯀꯧꯋꯣ ꯃꯉꯣꯟꯗ ꯀꯩꯒꯤꯅꯣ ꯄꯥꯕ ꯃꯥꯕꯨ ꯑꯩꯒꯤ ꯏꯃꯥꯔꯣ ꯃꯥꯁꯨ ꯅꯪꯒꯤ ꯏꯃꯥꯅꯤ ꯏꯃꯥ ꯀꯧ ꯊꯥꯗꯣꯏꯅ ꯂꯩꯃꯗ ꯌꯦꯡꯂꯒ ꯏꯃꯥ ꯂꯩꯃ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯂꯒ ꯍꯥꯎ ꯏꯃꯥ ꯇꯥꯏ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯆꯤꯡꯈꯩꯂꯦꯝꯕꯅ ꯑꯃꯨꯛꯀꯁꯨ ꯇꯨ ꯑꯁꯤꯁꯨ ꯅꯪꯒꯤ ꯄꯥꯕꯨꯡꯅꯤ ꯄꯥꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯉꯣꯟꯗꯁꯨ ꯄꯥꯕꯨꯡ ꯀꯧꯀꯣ ꯄꯥꯕꯨꯡ ꯅꯪꯁꯨ ꯄꯥꯕꯒ ꯃꯥꯟꯅꯕ꯭ꯔꯣ ꯃꯥꯟꯅꯩ ꯌꯦꯡꯉꯣꯏ ꯄꯥꯕꯅ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯍꯥꯏꯕ ꯏꯜꯂꯝꯃꯨꯀꯣ ꯊꯣꯏꯕꯤ ꯊꯥꯗꯣꯏ ꯃꯄꯤ ꯇꯥꯔꯛꯏ ꯑꯩ ꯂꯥꯛꯀꯦ ꯄꯥꯕ ꯌꯥꯗꯦ ꯑꯉꯥꯡꯗꯤ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯔꯒ ꯄꯥꯕ ꯌꯥꯝ ꯊꯨꯅ ꯂꯥꯛꯇꯣꯏꯅꯤ ꯃꯣꯏꯅ ꯍꯥꯏꯕ ꯍꯦꯛ ꯏꯟꯗ꯭ꯔꯕꯗꯤꯅꯦ ꯑꯩꯗꯤ ꯂꯥꯛꯑꯣꯏꯀꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯍꯥꯏꯕ ꯏꯜꯂꯗꯤ ꯄꯥꯕ ꯌꯥꯝ ꯊꯨꯅ ꯂꯥꯛꯇꯣꯏꯅꯤ ꯏꯆꯥꯗꯤ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯂꯤꯕꯗꯨꯗꯤ ꯄꯥꯕꯅ ꯍꯥꯏꯕ ꯏꯟꯕꯗꯥꯏꯅꯦ ꯍꯥꯏꯕ ꯏꯟꯕꯤ ꯃꯆꯥ ꯊꯥꯗꯣꯏ ꯑꯗꯨ ꯇꯞꯅ ꯈꯨꯝꯂꯛꯏ ꯏꯜꯂꯝꯒꯦ ꯅꯪ ꯑꯩ ꯂꯧꯕ ꯊꯨꯅ ꯂꯥꯛꯎꯀꯣ ꯄꯥꯕ ꯂꯥꯛꯀꯅꯤ ꯄꯥꯕ ꯊꯨꯅ ꯂꯥꯛꯀꯅꯤ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯆꯤꯡꯈꯩꯂꯦꯝꯕꯅ ꯆꯥꯎꯔꯦꯜꯗ ꯌꯦꯡꯂꯒ ꯃꯔꯨꯞ ꯏꯆꯥꯁꯤ ꯅꯈꯣꯏꯗ ꯁꯤꯟꯅꯔꯕꯅꯤ ꯏꯆꯜ ꯑꯃꯗꯤ ꯃꯔꯨꯞꯀꯤ ꯑꯋꯥꯕꯗꯣ ꯏꯆꯥ ꯃꯍꯥꯛꯅ ꯀꯣꯛꯄ ꯑꯣꯏꯍꯜꯂꯁꯅꯨ ꯏꯆꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯃꯔꯨꯞ ꯑꯩꯅ ꯏꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ ꯆꯤꯡꯈꯩꯂꯦꯝꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯅ ꯄꯝꯂꯤꯕ ꯃꯆꯥ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯗꯨꯅ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥꯒ ꯊꯥꯗꯣꯏ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯅꯪ ꯊꯨꯅ ꯂꯥꯛꯎꯀꯣ ꯄꯥꯕ ꯂꯥꯛꯀꯦ ꯄꯥꯕ ꯂꯥꯛꯀꯦ ꯄꯥꯕ ꯆꯠꯂꯨꯈꯤꯒꯦꯀꯣ ꯃꯆꯥꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯤꯡꯈꯩꯂꯦꯝꯕ ꯊꯣꯔꯛꯂꯦ ꯃꯃꯥꯏ ꯑꯗꯨꯅ ꯃꯆꯥꯗꯒꯤ ꯂꯩꯊꯣꯔꯛꯄ ꯑꯗꯨꯗ ꯃꯄꯤ ꯑꯗꯨ ꯁꯤꯟꯊꯔꯛꯂꯦ ꯂꯦꯝꯕ ꯀꯣꯟꯊꯣꯡ ꯑꯗꯨ ꯌꯧꯔꯒ ꯑꯃꯨꯛꯇꯪ ꯍꯟꯅ ꯌꯦꯡꯂꯨꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯃꯆꯥꯕꯨ ꯐꯪꯖꯕꯗ ꯍꯔꯥꯎꯖꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯁꯨ ꯄꯦꯟꯖꯩ ꯃꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯈꯪꯏ ꯃꯄꯤ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯁꯤꯟꯊꯩ ꯃꯆꯤꯟꯗꯒꯤꯁꯨ ꯇꯞꯅ ꯁꯣꯜꯂꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣꯀꯣ ꯊꯣꯏꯕꯤ ꯆꯤꯡꯈꯩꯂꯦꯝꯕ ꯃꯆꯥꯗꯨ ꯏꯃꯪ ꯃꯪꯅ ꯍꯜꯂꯛꯂꯦ ꯅꯨꯡꯇꯤꯒꯤꯗꯤ ꯃꯆꯥꯒ ꯃꯥꯒ ꯍꯟꯃꯤꯟꯅꯔꯛꯄꯅꯤ ꯉꯁꯤ ꯃꯊꯟꯇ ꯍꯜꯂꯛꯄꯁꯤꯗ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯏ ꯄꯤꯈꯩ ꯄꯤꯊꯣꯛꯂꯨꯔꯒ ꯃꯆꯥ ꯑꯗꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯇꯨꯅ ꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯆꯥꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯛꯇꯨꯅ ꯑꯃꯨꯛ ꯂꯥꯛꯏ ꯁꯨꯃꯥꯡꯗ ꯃꯃꯥ ꯃꯄꯥ ꯁꯛꯂꯤꯕ ꯑꯅꯤꯗꯨꯅ ꯍꯔꯥꯎꯅ ꯁꯥꯟꯅꯖꯕꯗꯨ ꯎꯔꯒ ꯆꯪꯕ ꯉꯝꯗꯅ ꯑꯃꯨꯛ ꯍꯜꯂꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯑꯗꯨꯃꯛ ꯂꯣꯟꯅ ꯂꯥꯛꯇꯨꯅ ꯌꯦꯡꯖꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯦꯡꯖꯩ ꯃꯆꯥ ꯁꯦꯟꯅꯕꯒꯤ ꯑꯋꯥꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯊꯕꯛ ꯁꯨꯕꯁꯨ ꯅꯤꯡꯊꯤꯅ ꯆꯠꯂꯦ
ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯃꯆꯥꯒꯤ ꯃꯤꯊꯥꯏꯒ ꯐꯤꯔꯣꯜꯒ ꯂꯩꯗꯨꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯆꯥꯒ ꯎꯅꯍꯟꯗ꯭ꯔꯦ ꯆꯥꯎꯔꯦꯜꯅ ꯃꯔꯨꯞ ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯨ ꯍꯧꯖꯤꯛ ꯏꯆꯥꯁꯦ ꯅꯪꯕꯨ ꯎꯔꯕꯗꯤ ꯁꯣꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯔꯅꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯏꯆꯥꯁꯤꯕꯨ ꯃꯃꯥꯒ ꯀꯥꯏꯅꯍꯟꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯌꯥꯔꯗꯤ ꯃꯔꯨꯞꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯅꯨ ꯆꯤꯡꯈꯩꯂꯦꯝꯕ ꯊꯃꯣꯏ ꯀꯥꯏꯅ ꯃꯔꯨꯞ ꯑꯩꯒꯤ ꯏꯆꯥꯗꯣ ꯅꯈꯣꯏꯒꯤꯗꯃꯛ ꯄꯤꯊꯣꯛꯂꯕꯅꯤ ꯑꯩꯅ ꯑꯗꯨꯕꯨ ꯉꯁꯤ ꯈꯛꯇꯗꯤ ꯏꯆꯥꯗꯣ ꯌꯦꯡꯖꯒꯦ ꯃꯥꯒꯤꯗꯃꯛ ꯂꯩꯔꯛꯂꯤꯕꯁꯦ ꯃꯁꯤꯃꯇꯪꯗꯤ ꯏꯆꯥꯗ ꯁꯤꯟꯅꯔꯝꯒꯦ ꯀꯗꯥꯏꯅꯣ ꯑꯩ ꯄꯤꯔꯒꯦ ꯏꯆꯥꯗ ꯃꯔꯨꯞ ꯅꯪ ꯎꯔꯕꯗꯤ ꯏꯆꯥꯗꯣ ꯑꯃꯨꯛ ꯂꯩꯍꯧ ꯍꯥꯏꯕ ꯌꯥꯔꯣꯏ ꯅꯤꯡꯉꯥꯏ ꯇꯧꯔꯅꯤ ꯆꯤꯡꯈꯩꯂꯦꯝꯕ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯐꯔꯦ ꯃꯔꯨꯞ ꯁꯦ ꯃꯁꯤꯕꯨ ꯅꯪꯅ ꯏꯆꯥꯗ ꯁꯤꯟꯅꯕꯤꯔꯨ ꯑꯗꯨꯕꯨ ꯏꯆꯥꯗꯣ ꯃꯄꯥ ꯑꯩꯒꯤꯁꯨ ꯊꯋꯥꯏꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩ ꯎꯅꯔꯔꯣꯏ ꯏꯆꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯃꯔꯨꯞ ꯆꯤꯡꯈꯩꯂꯦꯝꯕ ꯆꯠꯈꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯈꯩꯂꯦꯝꯕ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯄꯥ ꯂꯥꯛꯈꯤꯅꯤ ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯊꯥꯗꯣꯏꯅꯗꯤ ꯉꯥꯏꯔꯤ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯇꯦ ꯍꯥꯏꯅꯁꯨ ꯋꯥꯔꯧꯔꯤ ꯃꯆꯥ ꯂꯩꯔꯤ ꯍꯥꯏꯅ ꯅꯣꯡꯃꯇꯁꯨ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯋꯥꯖꯩ ꯃꯁꯤꯃꯛꯅ ꯃꯤꯊꯥꯏ ꯌꯣꯟꯕ ꯃꯉꯣꯟꯗ ꯃꯥꯒꯤ ꯄꯥꯕꯗ ꯇꯝꯕꯤꯌꯨ ꯍꯥꯏꯅ ꯄꯥꯎ ꯀꯌా ꯆꯦꯟꯖꯕꯅꯤ ꯆꯥꯎꯔꯦꯜꯅ ꯃꯆꯥꯕꯨ ꯊꯦꯝꯗꯨꯅ ꯁꯨꯝꯅ ꯍꯥꯏ ꯏꯄꯥꯒꯤ ꯊꯥꯗꯣꯏ ꯌꯦꯡꯉꯣꯏ ꯄꯥꯕꯅ ꯏꯆꯥꯕꯨ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯒꯦ ꯅꯪꯅ ꯂꯝ ꯍꯦꯜꯂꯕꯗꯤ ꯂꯥꯛꯑꯣꯏ ꯍꯥꯏꯔꯝꯕꯗꯣ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯑꯩꯈꯣꯏꯁꯤꯁꯨ ꯅꯪꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯤ ꯅꯪꯅ ꯏꯃꯥꯗ ꯏꯃꯥ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯏꯃꯥꯅ ꯀꯞꯄꯗꯣ ꯅꯪꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯏꯆꯥꯅ ꯍꯥꯏꯕ ꯏꯟꯒꯦ ꯏꯆꯥꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯨ ꯑꯩꯈꯣꯏ ꯄꯨꯟꯅꯅꯦ ꯄꯥꯕꯗꯣ ꯉꯥꯏꯔꯁꯤ ꯑꯗꯨꯕꯨꯅꯤ ꯏꯄꯥꯒꯤ ꯊꯥꯗꯣꯏ ꯅꯪ ꯃꯤꯊꯥꯏ ꯌꯣꯟꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯄ ꯌꯥꯗꯦꯀꯣ ꯊꯥꯗꯣꯏꯗꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯈꯨꯝꯃꯤ ꯍꯣꯏ ꯄꯥꯕꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯗꯣꯏꯗꯨ ꯃꯤꯊꯥꯏ ꯌꯣꯟꯕꯒꯤ ꯃꯅꯥꯛꯇ ꯊꯣꯔꯛꯏ ꯊꯦꯝꯕꯨꯡꯅ ꯃꯤꯊꯥꯏ ꯑꯃ ꯄꯤꯔꯒ ꯁꯦꯁꯦ ꯏꯆꯥꯒꯤ ꯃꯤꯊꯥꯏꯅꯤ ꯊꯥꯗꯣꯏ ꯃꯤꯊꯥꯏꯗꯨ ꯂꯧꯔꯒ ꯃꯤꯊꯥꯏ ꯌꯣꯟꯕ ꯅꯪ ꯍꯌꯦꯡꯈꯩ ꯑꯩꯈꯣꯏ ꯊꯣꯡꯒ ꯃꯄꯥꯗ ꯂꯥꯛꯑꯅꯨ ꯀꯔꯤꯒꯤ ꯑꯩꯗꯤ ꯑꯇꯣꯞꯄ ꯃꯤꯒ ꯎꯅꯕ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯁꯨꯝ ꯂꯝ ꯍꯦꯜꯂꯗꯤ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯂꯥꯛꯑꯔꯣꯏꯕ ꯅꯪ ꯂꯥꯛꯀꯅꯨꯀꯣ ꯃꯤꯊꯥꯏ ꯌꯣꯟꯕꯗꯨ ꯅꯨꯡꯉꯥꯏꯇꯅ ꯑꯗꯣ ꯃꯤꯊꯥꯏ ꯌꯣꯟꯕ ꯅꯪꯒꯤ ꯅꯁꯛꯁꯦ ꯍꯥꯡꯇꯣꯛꯑꯣꯕ ꯑꯩꯈꯣꯏ ꯄꯥꯕꯒ ꯃꯁꯛ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯥꯟꯅꯗꯕꯅꯤꯗ ꯑꯗꯣ ꯅꯪꯅ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯊꯦꯡꯅꯔꯗꯤ ꯑꯩ ꯂꯝ ꯍꯦꯜꯍꯧꯗꯦ ꯍꯥꯏꯕ ꯏꯟꯕꯤ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯍꯧꯋꯤ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄ ꯉꯥꯏꯍꯧꯋꯤ ꯍꯥꯏꯅ ꯅꯪ ꯇꯝꯕꯤꯌꯨꯀꯣ ꯑꯩ ꯇꯝꯒꯦ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯤꯡꯊꯤꯅ ꯂꯩꯌꯨ ꯊꯣꯏꯕꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯤꯊꯥꯏ ꯌꯣꯟꯕꯗꯨ ꯆꯠꯈꯤ ꯊꯥꯗꯣꯏꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯍꯧꯔꯤ ꯃꯇꯝꯗꯨ ꯐꯅ ꯌꯥꯝꯅ ꯍꯧꯈ꯭ꯔꯦ ꯃꯤꯊꯥꯏ ꯌꯣꯟꯕꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯊꯥꯗꯣꯏꯒꯤ ꯃꯄꯥꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏꯗꯨ ꯆꯥꯎꯔꯦ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯤ ꯅꯣꯡꯃ ꯊꯦꯡꯅꯩ ꯃꯤꯊꯥꯏ ꯌꯣꯟꯕ ꯑꯗꯨ ꯊꯥꯗꯣꯏꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯍꯧꯋꯤ ꯀꯧꯕ ꯐꯥꯎꯕ ꯀꯧꯔꯛꯇꯦ ꯌꯦꯡꯗꯨꯅ ꯑꯗꯨം ꯂꯩꯍꯧꯋꯤ ꯊꯥꯗꯣꯏꯗꯨ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯇꯨꯅ ꯊꯥꯖ ꯌꯣꯟꯖꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨꯁꯨ ꯌꯧꯔꯛꯂꯤ ꯊꯥꯗꯣꯏ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯤ ꯉꯁꯤ ꯑꯁꯤꯅ ꯊꯥꯗꯣꯏꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯉꯁꯤꯒꯤ ꯑꯌꯨꯛ ꯑꯁꯤꯗ ꯀꯨꯟꯗꯣ ꯂꯦꯡꯕ ꯂꯣꯏꯈ꯭ꯔꯦ ꯊꯥꯗꯣꯏ ꯉꯁꯤꯗꯤ ꯑꯗꯨꯛ ꯅꯤꯡꯊꯤꯈ꯭ꯔꯦ ꯊꯥꯗꯣꯏꯗꯨ ꯀꯨꯟꯗꯣ ꯂꯦꯡꯕ ꯂꯣꯏꯔꯛꯄ ꯃꯇꯥꯡ ꯑꯗꯨꯗꯅꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯃꯤꯊꯥꯏ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯦꯞꯂꯝꯂꯤꯕ ꯑꯗꯨ ꯊꯥꯗꯣꯏꯅ ꯎꯔꯛꯏ ꯃꯈꯨꯠꯇ ꯃꯤꯊꯥꯏꯁꯨ ꯄꯥꯏ ꯆꯔꯩ ꯐꯤ ꯑꯃꯁꯨ ꯄꯥꯏ ꯃꯗꯨꯕꯨ ꯎꯕꯗ ꯊꯥꯗꯣꯏ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ ꯃꯤꯊꯥꯏ ꯌꯣꯟꯕ ꯅꯪ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯦ ꯀꯅꯥꯅ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯅꯪ ꯃꯥꯒ ꯊꯦꯡꯅꯗꯕ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯪꯂꯤ ꯃꯥꯒꯤ ꯂꯥꯛꯈꯤꯗ꯭ꯔꯕ ꯃꯄꯥ ꯑꯗꯨ ꯃꯤꯊꯥꯏ ꯌꯣꯟꯕꯗꯨ ꯉꯁꯤꯗꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯂꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯑꯃꯨꯛꯁꯨ ꯍꯪꯉꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯋꯥꯁꯤꯕꯨ ꯇꯥꯔꯒ ꯀꯔꯤꯃꯠꯇ ꯈꯨꯝꯗꯅ ꯀꯞꯂꯤꯕꯗꯤ ꯈꯨꯝꯃꯨ ꯃꯤꯊꯥꯏ ꯌꯣꯟꯕ ꯅꯪ ꯑꯩꯈꯣꯏ ꯄꯥꯕꯕꯨ ꯊꯦꯡꯅꯗꯕ꯭ꯔꯣ ꯃꯤꯊꯥꯏ ꯌꯣꯟꯕ ꯑꯗꯨꯅ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯥꯗꯣꯏ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯃꯨꯕ ꯐꯤꯅ ꯈꯨꯝꯖꯤꯜꯂꯤꯕ ꯃꯤꯊꯥꯏ ꯌꯣꯟꯕ ꯃꯥꯒꯤ ꯑꯔꯣꯠꯄ ꯁꯛꯇꯝ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯐꯠ ꯍꯥꯡꯗꯣꯛꯂꯨꯔꯦ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯗ ꯊꯥꯗꯣꯏ ꯃꯄꯤ ꯈꯪꯇꯥ ꯇꯥꯔꯛꯏ ꯆꯦꯟꯁꯤꯟꯗꯨꯅ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯕꯥꯕꯥ ꯅꯍꯥꯟ ꯃꯈꯩ ꯃꯤꯊꯥꯏ ꯌꯣꯟꯕ ꯊꯦꯝꯕꯨꯡꯒꯤ ꯁꯛꯂꯣꯟꯗ ꯃꯆꯥꯕꯨ ꯌꯦꯡꯕ ꯂꯥꯛꯂꯝꯂꯤꯕ ꯑꯁꯤ ꯆꯤꯡꯈꯩꯂꯦꯝꯕ ꯑꯣꯏꯔꯝꯂꯦ ꯊꯥꯗꯣꯏꯗꯨ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯤꯛ ꯍꯤꯛ ꯀꯞꯄꯤ ꯕꯥꯕꯥ ꯅꯪ ꯑꯩꯒꯤ ꯄꯥꯕ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯉꯥꯏꯖꯕꯁꯦ ꯅꯣꯡꯃꯇ ꯑꯩ ꯂꯩꯔꯤꯌꯦ ꯊꯣꯏꯕꯤ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯕꯥꯕꯥ ꯑꯩꯅ ꯄꯥꯕ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯕꯁꯦ ꯕꯥꯕꯥ ꯅꯪꯗꯤ ꯀꯩꯁꯨ ꯈꯪꯗꯕ꯭ꯔꯣ ꯍꯥꯏꯌꯣ ꯕꯥꯕꯥ
ꯆꯤꯡꯈꯩꯂꯦꯝꯕꯁꯨ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤ ꯈꯪꯗꯅꯤ? ꯄꯥꯕꯗꯤ ꯏꯆꯥꯕꯨ ꯌꯦꯡꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯏꯅ. ꯄꯥꯕꯅ ꯏꯆꯥꯕꯨ ꯌꯦꯡꯕ ꯂꯥꯛꯈꯤꯗꯕ ꯅꯨꯃꯤꯠ ꯌꯥꯎꯈꯤꯗꯦꯅ ꯏꯄꯥꯒꯤ ꯊꯣꯏꯕꯤ. ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕꯗꯨ ꯎꯔꯒ ꯄꯥꯕꯅꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ. ꯄꯥꯕ, ꯅꯪ ꯅꯍꯥꯟꯈꯩ ꯍꯥꯏꯗꯣꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯄꯥꯕ ꯂꯥꯛꯄ ꯉꯥꯏꯕꯗ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ? ꯄꯥꯕꯗꯤ ꯀꯩꯁꯨ ꯈꯪꯕꯤꯗꯕꯅꯦ. ꯑꯩ ꯈꯪꯉꯤ ꯏꯆꯥ ꯊꯣꯏꯕꯤ, ꯄꯥꯕ ꯂꯣꯏꯅ ꯈꯪꯉꯤ. ꯏꯆꯥꯒꯤ ꯌꯥꯏꯐꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯄꯥꯕꯅ ꯌꯦꯡꯅꯤꯡꯗꯨꯅ ꯏꯄꯥꯅ ꯁꯛ ꯂꯣꯠꯄꯅꯤ ꯏꯆꯥꯗ. ꯌꯦꯡꯉꯣꯏ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ. ꯉꯁꯤꯗꯒꯤꯗꯤ ꯏꯆꯥꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯂꯗꯕꯅꯤ. ꯀꯞꯄ ꯌꯥꯗꯦꯅꯦ ꯁꯅꯥ ꯅꯪꯕꯣ. ꯑꯁꯨꯛ ꯀꯨꯏꯅ ꯄꯥꯕ ꯅꯪꯕꯨ ꯉꯥꯏꯔꯛꯑꯒ ꯑꯩꯒꯤ ꯄꯥꯕꯅꯤ ꯍꯥꯏꯕ ꯈꯪꯂꯕ ꯃꯤꯀꯨꯞꯁꯤꯗ ꯑꯩꯗꯤ ꯄꯥꯕꯒ ꯂꯩꯃꯤꯟꯅꯕ ꯐꯪꯉꯔꯣꯏ. ꯄꯥꯕ, ꯀꯩꯒꯤꯅꯣ ꯅꯆꯥꯅ ꯑꯁꯨꯛ ꯋꯥꯖꯕꯁꯤꯕꯨ ꯅꯪꯅ ꯀꯩꯁꯨ ꯎꯕꯤꯗ꯭ꯔꯤꯕ? ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯄꯥꯕ. ꯄꯥꯕꯅꯁꯨ ꯏꯆꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯊꯣꯏꯕꯤ. ꯏꯆꯥꯒꯤ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯅꯕꯒꯤꯗꯃꯛ ꯏꯄꯥꯅ ꯁꯛ ꯂꯣꯠꯄꯅꯤꯅꯦꯍꯦ. ꯃꯇꯥꯡ ꯑꯗꯨꯗ ꯆꯥꯎꯔꯦꯜꯁꯨ ꯊꯣꯔꯛꯇꯨꯅ, ꯃꯔꯨꯞ, ꯆꯤꯡꯈꯩꯂꯦꯝꯕꯅꯁꯨ ꯍꯥꯏ, ꯃꯔꯨꯞ, ꯑꯁꯨꯝ ꯇꯧꯅ ꯊꯥꯗꯣꯏꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯃꯤꯊꯥꯏ ꯌꯣꯟꯕ ꯃꯍꯥꯛ ꯑꯗꯨꯁꯨ ꯊꯥꯗꯣꯏꯒꯤ ꯑꯁꯦꯡꯕ ꯃꯄꯥ ꯆꯤꯡꯈꯩꯂꯦꯝꯕ ꯑꯗꯨ ꯑꯣꯏꯔꯝꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤꯔꯝꯃꯤ.